Hello guys, masidi hawai mubiga sijiga ironge yongchakka sije lok lei kari habi mamin do kaukre myam yumdagi imana che lakpada pirakpane aduga sidana kotnaba leire hawai matonne asi hangamne siju karino khangde aduga sigi hangamsiga nga taw amaga thongjarke myam adudi amuk thongba yengminarse mayam ironaba mayan sida leire mahisu thangkatle aduga khangsu thangkale hangam thongnaba adudi si irolaga amuk chawa yengminarse mayam ironba sida leire ironba loire aduga nga thongba su loire adudi mayam saba amuk haurase. Hi guys, mayam ngaside amuk laksire ngasai na thongjikibado ay amuk chajrage adudi mayam pulam yengminarse sida nga thongba leire sida kotnaba leire aduga sida ironba leire aduga suna Sprite leire adudi chama haujarage sak yamne ironba se hapna charse mayam sai hawe huh?
ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯂꯣꯏꯖꯔꯦ ꯇꯣ ꯀꯤꯗ ꯃꯔꯨꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯅꯧꯕ ꯌꯦꯡꯕꯤꯕꯁꯤꯡꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯁꯤꯒꯤꯗꯤ ꯂꯣꯏꯖꯔꯦ ꯃꯊꯪ ꯃꯌꯥꯝꯅ ꯆꯥꯍꯟꯅꯤꯡꯕ ꯂꯩꯔꯕꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯝ ꯆꯥꯖꯔꯛꯀꯅꯤ ꯕꯥꯏ ꯕꯥꯏ